Lakliba tang tara fawi manungda mari leinaba department na media personnel singi service extend Touraktaba Tarabadi numit asigi numidangwairam dagi Akanba Khongjang Changshinba Houragani Hairi. Hiram asigi matang dang asi Manipuri Press Club ke Thangsi Hall da pangthokpa paugi mifam amata All Manipur BDF Employees Welfare Association ki President Laishram Debana Hai. BDF personnel singi service extension ase chahi kudingi Manipur lenga ki home department na Touraga lakpane. Housing BDF personnel singi Service ase mamang tha Mars ki tang kuthra ga mathoi da loikre service matam loiragani haiba ase su Mars ki tang kunthra da khangalake pau adu hek fangbaga Manipur lenga ki chief secretary unanaba honabada fangkidre BDF personnel singe service extend tawdrabadi tolop phangdaroi amaromda kumja ing singani shumna kulhumdagi me tang ahumdagi hawrakiba irang asida BDF personnel lising taraga sumna yangkhaina achobo thodang lawrak lakhe Masida sunatana state ki law and order ga mari leinaba tungan ba thabak thoram kaya daso media personnel sing ase ayuk nungthul khaidana season rakhibane amaromda media personnel singe chahi khuding piraga lakpa isugi fund asiso mamang tha March ki tang kunthra ga mathoi fawi manungda thadorakadaba aduso kaktat pikre hariba isugi fund ase media personnel lising taraga subna yangkhai asida lupa chatruk khara hena personal amamna fangadabane hauzik media personnel singi oiriba pam ase yengdaga lakliba tang tara fawi manungda mari leinaba department service extend tobijabade numit asimaki numidangwairam dagi Akanba Khongjang Changshinba haina debana makha tana fongdokhe Home department dagi akoi si sahi gi extend to guri akoi headquarter dagi sahi gi extend akoi sahi ko digi extend to weba sahi ko phabaga aduna si handaki March ki 31 sida last weba adu hosi pokchi sarkar sina akoi gi tobida bai tare handaki laiba April ki tang tara boksida akoi gi sabi extend to bai matang si sida sarkar sina mari leinaba department sina hek to biratraba adagi akoi gi kaino ki phal ki matang su date back to raga khoi kai bi yana basin bi rakragadi tang tara hadak laiba tang tara ki hek nungawram dagi di khoi Akanba Khongjang ma khoi changsana ba sem sare adu da thuma tam da khoi ki mari leinaba department haibadi khoi ki home department adi police headquarter adi mari leinaba khuding na akoi husi bidi ki awa ba su yeng bi raga thuma tam da tang tara yau jingi da akoi husi hairi ba khoi na pami pose puthok piu